Masih yung handa na. Chakkan batama. Oida. Manipuri film bu BA gi syllabus ta hapkhri Assamgi Public State University ama oiriba Assamgi Hozai da leiba Rabindranath Tagore University da Manipur gi film bu BA Manipur gi course ta tamna naba syllabus oina hapkhri Satliba sahi 2024-25 asidagi haugadoriba BA gi 5th semester da unit ahum thokna takpi tambigani hariba unit ahum singa dudi State of Manipur film Manipuri documentary and short film Matmgi Manipur amasung sanabini hairi Betul minang kam dauri. Nungari tema. Ibungi pau tani. Paji. Tondombi. Ai ha ki thawa. Manglam da tawe. Ai ha. Ini. Na bise, ko happy ge. Samse happy ge. Langol sing da mioi bagi asli bahasa ngama ta dunu leiram lei mako ka masa ka tongan tongan tarami ko kakpuni ko khatla ba fam tawram ni ba mathun sing yaw ri ko mathun yaw ri nupa oi dong ma le da ko mi de bakjang zo man de makut ti lei ri angang la khang di ni cha tu makut a le tu an school uniform andro angang ma le cha han din atre din school uniform Student ko mamale. school uniform male ma ini ku school uniform ma le school uniform angang ma le ni cha school shigi dress ya ha ko ko kano gi du na to si jo hanu bane tu mako ki prang u e oh Urikso yawe si keno oide ne maya so ahapa loi chukthol le maya ahapa am so chukthol le ba du ga urikso si e ba maitai mo na mane uriksi re ba mo ngoma uriksi e ba to maya ahapa na si chukthol le re to hanu bane lam thi vai cha se Makha satharakpa pau amo oina Nagagi yaikong pau khunda paisa khairamba kuki ama Naga volunteer singna fari Good Governance Party gi president su oiriba senior journalist Yambem Lava police na fakri Manipur gi senior journalist oiriba Good Governance Party president Yambem Lava yauna miyoi ani ngarang numidang Imphal police station gi kangbu amana fakri hairi police tagi phangba pau gi matung ina People's Tribunal Center Kauba Luf Amagi Makhada Terada Leibi Nupi Amaga Lupa Laktra Tuk Tonbagi Wahauda Yambem Lava Amadi Kuraizam Amudo Leriktagi Kuraizam Dhanavir Elias Tony Kauba Mioi Ama Kihan Kangan Bagi Thabak Tauri Haibagi Police na case Thangalakpaga Mari Lenana Makoi Ani Ngarang Numidang Uripok Yambem Laikai Leiba Lavagi Yumdagi Fakibani Hairi Lupa Laktra Tuk Tonbagi Mingda Dhanavir ne Yambem Lavagi Nongmai Paiduna Kihan Kangan Ba Taukibagi Mingda Imphal Police Station na case ama lokhatlaba matung criminal intimidation attempt to murder makhada tongan ba arm case kaya pansinduna makhoi ani phakibani ningsing bayai Good Governance Party gi president oriba Yambem Lavana hozik paliba lengak asigi mathakta hozik thokliba irang asiga mari leinana akanba wafam kaya nganglubagi damak mahaki mongjamda leiba farm gi yumda nongmai round kaya kapsinbaga loinana mangonda sakhangdaba kaya na aki akhang pohan khiba leirabani Yamna khana ningai oiba pau amana khwairamban ima kaithel ahum yumsarol soibadagi kaithel asimi punba ngamdabata natana leibak irang thokpani haiba wafam kaya thamlakli